कोकोमीना कौखिबा मियांगी ओइबा मिफम चथरी मिफम अदुना वारेप खरदी सोइदना लौगदौरी यूनियन होम मिनिस्टर की वाखलोंदा टेरिटोरियल काउंसिल अमा पिनिंगबगी वाखलोन अमा लेबगुम तहवी मरम अदुना अखोइना मखाताना चेक्सिनबा मथौ तारी हाइना कोकोमीगी कोऑर्डिनेटर सुनील करामना हाइख्रे जुरी पाम लसिंग पाम्बी थाबदा चुनाबा मफम अमा ओइरे मणिपुर खादी एंड इंडस्ट्री बोर्ड ना थाखिबा लसिंग पाम्बी सिंग ngasidi मपाल सातपा हौरे अमदी लमदम असिदा नोंग खजिक्तंग ताबदा इसिंग इचाउगी अवाबा मायोकनरिबा असि वाटर कंजर्वेशन की नियम मपुम फाना लेतबननी हाइना मणिपुर यूनिवर्सिटी की हानगी वाइस चांसलर प्रोफेसर एस नंदकुमार हाइख्रे खुरुमजरी टाइम्स ऑफ मणिपुर नुंगथल की पाउ मिनिंग ताबिरी बसिंगबु लुचिंगबिना तराम नोकचरी हौजिक पाउ संतोंगना पिजरी नागा शांति की वारी की वारोशन पुरकपगी मतांगदा कोकोमीना कौखिबा मियामगी ओइबा मिफम लंपेल पाता लेबा IMA कॉन्फ्रेंस हॉल दा चथरी मणिपुर यूनिवर्सिटी की प्रोफेसर W नवकुमारना मॉडरेटर ओइदुना चथरीबा लेपाक मियामगी ओइबा मिफम अदुदा तोंगान तोंगानबा CSO माहेरोय लुफ मेरापाइबी अमदी मियामना सरुक याखी मिफम अदुदा सरुक याखिबा सिंगना भारत लेंगाक अमदी एनेशियन IM अमसुंग NNPZ गा शांति की वारी शानादुना वारेशन पुरखरबसु ngasi फाउबदा यानखिबा वाफम सिंग अदु मियामदा खंगहंदना थमली हाइबा यावना मसा मसागी ओइबा वाफम सिंग फोंगदोकदखि नुंगथेल पुंग अनि मखाई हेनबा फाउबा मिफम चथरी मिफम असिना सुंगसोय सोइदना मियामगी ओइबा वारेप खरदी लौगदौरी मिफम अदुदा सरुक याखिबा कोकोमीगी कोऑर्डिनेटर सुरीम करामगा TOMTV का अखनबा उनबा अमदा कोकोमीना होम मिनिस्टर का उनखिबा अदुदा यूनियन होम मिनिस्टर की वाखलोंदा टेरिटोरियल काउंसिल अमा पिनिंगबगी वाखलोन अमा लेबगुम तहवी मरम अदुना अखोइना मखाताना चेक्सिनबा मथौ तारी मसिदा नतना दिसंबर अमदा हौगदौरिबा हॉर्नबिल फेस्टिवल दा प्राइम मिनिस्टर नरेंद्र मोदी ना सरुक यागनी हाइबसिदा करी हाइरमगदके हाइबा खंगदबना स्टेट असिगी मियामना खु सेंदुना लेबा मथौ तारी हाइखि मणिपुर मियाम पुनमंगना मतम सांगनदगी हौना ngang दुरगा लापा चिंगनदना लाइबा वाफमसिंग अदो हौजिंग अखोइ टेरिटोरियल काउंसिल अमा सेंबा याय हन मणिपुर मियामना हाइरिबा कोकोमीना हाइरिबा वाफमसिंग दो होम मिनिस्टर की वाफम दसु मजुगी वाफम से चप चाना लेरमे हौजिति इमिट ने इखोंग थेंगनरे अदुना सुगुमो मयामसिंग से मांगना स्टेनिक लाइन द कोई बेस तौरोय अदुगी मथकता एनी स्टेट बाईपास तौरो हाइबना चिंगबा एनी फ्लैग की एनी पाना कल्चर बॉडी मणिपुर की इंटरेस्ट अमत कायलो हाइरिबा वाफम से फरे अदु इतारी मणिपुर मियामना सुगुम वाफम सिंग से अखोई रिटर्न एश्योरेंस अमा पिबियु हाइबा थमकाना रिटर्न एश्योरेंस पिरक्तबनिना अखोइना होम मिनिस्टर ना हाइरिबा वाफम सिंग से अखोइ याम पेनिंगाई ओइदे अखोइ याम ऑब्जर्व तौनिगाई ओइरी अदुगी मथकता अमुक हॉर्नबिल फेस्टिवल तांग दिसंबर की तांग अमदा प्राइम मिनिस्टर नागालैंड लाकाना सि करी करी हाइगेदगे करी करी लौथोकदगे हाइबसे इरेसा पुनमंगना अखोइ सेम साबगी मथौ तारी अदुना मरमरकाना अखोइ हौजिक्ति अखोइ करीगुमा हाना मीडिया की खुतांगदा नत्र कनागुमै की खुतांगदा काउंसिल अमा सेमनी अदुन सेमनीना हाइरंबा मयामसिंगदो ngasi होम मिनिस्टर के डायरेक्ट हाक्थेंगना उनर अकांदा मंगोंदा थमीबा वाफम सिंगसिना अखोइ अमुके हेना सिंगनाबा वाफम अमा थोलक लाइरकपना मरमरकाना अखोइ हौजिक मणिपुर मियाम पुनम खोंजंगी दमुक्ता सेम साबा थौतारी पनबा याबदी कोकोमीगी मिहुत 19 साबा कांगबु अमा था असिगी कुलहुमदोइदा न्यू दिल्ली दा चतुना यूनियन होम मिनिस्टर अमित शाह उनदुना वारी शानरुरबा मतुंग कोकोमीगी मिहुत सिंग अदु था असिगी 19 इम्फालदा हलखिबने नुमित अदुदा एयरपोर्टा पाउमी सिंगा उनबा अमदा कोकोमीगी कोऑर्डिनेटर सुनील करामना नागा शांति वारीगी मणिपुर की इंटरेस्ट सोखलोय हाइना अमित शाहना चिल्हाय ओइना थाजबा पिरक्लबसु खुद्युत ओइना पिरक्तबना पेनिंगाई ओइदे मरम अदुना कोकोमीना लाउथोकिबा संगाई फेस्टिवल बॉयकॉट की खोंफम यावना खोंजंग अमता हंदोकपा लेते हाइनसु फोंदोकिबा लेख्रबने जिरीबाम डिस्ट्रिक्ट की मनुंग चना बतुंगखल बेलेस्टा मणिपुर खादी एंड इंडस्ट्री बोर्ड ना चलिबा चाही असिगी जून थादगी थाबा हौकिबा लसिंग पाम्बी सिंग ngasidi मपाल सातपा हौरे हिरम असिदा TOMTV की पाउदम अमा
Manipur Khadi and Villas Industry Board ki Chairman Dr. L. Radhakishore gi mityeng makada Zaribam District ki Manung Channa Butangkhal Village chahi asigi June thadagi lam ekar taramanga dasmik yangkhai asida cotton plantation tauba hokhiba adu ngasidi lasing pambi sing asi mapung marai phana chaubaga loinana mapal satpa horakle Mathang tha phawgi manungdadi pambi ayamba mapan satlagani Manipur Khadi and Villas Industry Board na paikhatlakliba anauba thorang asina jiri maikai gi miyamda anauba asa ama pibata natana state asigi achauba summit loan dasu achauba mateng oigadawri Nauna paikhatlagliba changyang asi mai paklabanina Zaribam asi cotton plantation da khwaidagi hena chanaba mafam ama oire haiba khangba ngamlabanina makha taba thaurang kya paikhatnaba hotnaragani haina Manipur Khadi and Villas Industry gi member secretary oiriba Nandaibam Jogindroga unaba matamda phongdorakre Leiba changda yamna makada walaina tina phawda Khadi gi PS na ngapri haina ji Khadi ase yamna kanna India natana prithvi ni mapung khudimata hoji kanna sappa moiraki masiga maten pannanaba selliba sahi asigi me jun asida ekoi Zaribam gi butang khala ji blessing ba hosaki tambi asematik sana yamna phajana saure phajana haure aduga magi panham thokpa lei phajana pale pambi amada ekoi sorakna lei kunga mari hoga panda thenna e sawong sada hoga pambi aya sina ekoi na marang kaina butang khal Zaribam da lesson thari agani highway akani haje Cotton plantation tawriba mafam adu yangsinba lakba Nandaibam Jogindrona makha taraduna Indigenous oiba khadi hairiba phi asi sapada changba lasing pambi tungkoina yokhatnabagi damak aikoi khudingmakna hotnaminasi cotton plantation gi project asida central amasung state government ki site tagi karigumba senthang amasung mateng loba leitre punamak asi Manipur Khadi and Industry Board ki chairman oiriba MLA L Radhakishore Singha gi luching makada anoba changyeng oina paikhatpani Coffee plantation tawbagi thaurang paikhatnabasu hotnari changyang asi pangthokpada Director of Agriculture gi staff sing amadi Director of Handloom gi maikaidagisu mateng panglakhi haiki Honorable MLA Shri Radhakishore Singh Honorable Chairman Manipur Pollution Control Board amasung Manipur Khadi and Villas Industry Board ki midyang makada hariba thawar ase paikhatsarakani sangiba santang khudima Honorable Chairman gi me makada magi thusul makada koina hoji phawdi chathujari aduga aina Director of Handloom bu aina sahana nathagachari aikoina maru asi Director of Handloom sta haiba sahi asi gi April thaga akoina thagdoba kilo kunba thoi kapase Director na timang ki sigidam tasu Honorable Director Shri Kamai Doan Hanna Butangkhal hariba mafam asida cotton plantation tawduna hauji mapung marai phaba haure haiba thabak asida Manipur Khadi and Villas Industry Board na hena mai unsin biduna hena chauna mai pakpo ohen view amadi makhatana asigumba kaya asina ID Manipur gi semilonda hena so mating ama oiragani haibsi thajabalai amasung thabak phangduna leiriba naharol kaya marumdasu asina chauna thabak piba ngambagi chauna asa thamli TOMTV gi damak Zaribam dagi Rakeshingbai jam Lamdam asida nong khajiktang tabada ising ichaugi awaba mayoknariba asi maru oina water conservation gi niyam mapum fana leitaba asinasu achoba maram ama oihalli haina Manipur University gi hanagi Vice Chancellor Professor H Nandakumar na haikre Sustainable Development with a Trust on Water Conservation Haiba Hiramda Arkeshna Tombi Devi Vidyalayana Sinduna ngasi school asida pangthokhiba nongmagi oiba Science, Art and Craft Exhibition listing anitara mapan haudokpada chief guest oina saruk yakhiba Professor S Nandakumar na makhataraduna ngasi pangthokliba exhibition asina nauna horakliba mahairoi singda anauba mangal amadi soidana piba ngamlagani Nongi isingbu mapum phana yakshunduna thamba ngamlavadi tongan ba hiram kaya dasu sijanaba yagani haiki
Haizarami water conservation taurisida moi mamanabi singsida loina yung kuding tamasi small scale de oriso we require to start it jinga gi masam tawso nala yaraga syntax tengda ha perga madu yaraga filter mu toktoga filter system samna nung lengoi ga to to power ga adu yung pisa maybe 1000 liter 500 liter de yung kuding mu tawso hobose masi darkar rai na ina khanjai masi yung kuding mu ta horobadi masi there will be a great achievement for us. Thauram aduda school aduki class 3 dagi 12 faubagi manungda leiba maharoi singna stall tara nipan hangduna makoina puthokpa science art and craft ki exhibition sing utki. Hauzik paugi marak thadna aten break amatang lominasi. अनौब अमदी नुंगाय पाव गवर्नमेंट की थबा म सोयना फंगबा यारगन ICS कोचिंग सेंटर ना 100% जॉब फंगनबगी दमकता गारंटी पीदुन लागले इंडिया की ओइना सरकार की थबा क्वाइटगी मसिंग एना फंगलेबा ICS कोचिंग सेंटर इम्फाल सो हांगन ICS की थोदोबा फीचर सिंगदी कोर्स अमखक की प्रिपरेशन तोबिरागा तोंगान बा डिपार्टमेंट सिंगी हाइबदी बैंकिंग रेलवे पोस्ट ऑफिस होम टीचिंग डिफेंस कोर्ट हाइबसिंग असिदा थबक लाइन फंगलगन ICS की टीचिंग मेथड ना मिनिट मरी नत्रगा मंगा संगदब क्वेश्चन सिंगबु सेकेंड अहुम नत्रगा मरी द सॉल्व तोबंग माले इम्फाल द लेरिबा ICS कोचिंग सेंटर दा बोर्डिंग की खुदोंग चाबजु थमजरी फॉर डिटेल्स प्लीज कांटेक्ट ICS कोचिंग सेंटर इम्फाल कसम थोंग होदाम लाइरक मियाम दा सेंगदोकचबा आइहाक लमजिंगबा ग्रुप की मार्केटिंग सेक्शन दा एग्जीक्यूटिव अमा ओइना थबक तबजरमबने आइहाक नाइसागी ओइजबा खरगी येंगदुना लमजिंगबा ग्रुप की ह्यूमन रिसोर्स डिपार्टमेंट लैबा मी सादुना ग्रुप असिदा थबक हापीगनी हाइदुना मियोय अमदगी सेनफम खर लौरुरे मसिमक आइहाक की ख्वाइदगी चावबा इरालनी अमदी लमजिंगबा ग्रुप पु मिंगचत ताहनबगी थवोंग अमा हाइबदु ओइरे असिगुंबा थबक तौरुबा सी ग्रुप सिगी ओइना आइना हानबने मतुंग ताबदसु आइना तौखिबा अरानबा सी अमु खन्ना तौरोय अमदी ग्रुप असिदा लैमिनरिबा पुमनमक्सु तौगे खनबिगनु इसागी इराल याजरी हाइना मियाम खंगना लमजिंगबा ग्रुप मरु ओइना ह्यूमन रिसोर्स डिपार्टमेंट की मफमदा सेंगदोकचरी वाफम असि कनागिसु थविन सिन याउदना इसाना सेंगदोकचबनी सेंगदोकचरिबा तोइजम जॉनसन सिंह कियामगई खोइरोम लैकाई सन ऑफ तोइजम ओंबी इंदिरा देवी yang ware Soktabadu Ludi. Wabdo Koknava Rebalance. Soktabadu Koknava Rebalance. Rebalance Habadi, electrolytes Amadi Energy. Rebalance. Break ki matungda makataba pau pizare. Introduction of Peace and Non-Violence in Schools of Manipur Highway Hiramda Numit Ninigi Training Program among Sidagi Lamfel Pata Leva SCERT gi Multipurpose Hall the Haukre State Council of Educational Research and Training SCERT na Gandhi Srimati and Darshan Samiti New Delhi ga Pullaga Sinba Training Program Haudokpagi Thoram Aduda SCERT gi Director N Meena Kumari MU gi Education Department gi Professor Dr. Lenin Gandhi Srimati and Darshan Samiti gi Dr. Vidya BS Kundu amadi SCERT gi Academic Officer A Rajeshwar Shramasu saruk yaki Imphal West Imphal East ki oina daita training toriba singna training aduda saruk yaki thorom adu pangthokpagi matangda Director N Meena Kumari na haikibada tungi maharoi kyada mahaigi mangal pigadaba oja singda mapum oina sinba training program amani afaba knowledge pibada Gandhian philosophy gi wakhalon kaya asi aikoina khangnaba hotnabatai personal skill development tawbada amadi yamna santi oina mahai masing tambibada oja singna leigataba gun kaya adugi matangda numit nini gi training asi pangthokpani haiki. So we are trying to equip them
the school teachers to be a good facilitators. Adorable these school teachers in the Aquinamasi, Yoholaga, these school teachers in Namu, Magi institution sing the Amadi Magi Mayum sing the Masamasu sing the Punamaxe, Yohonaba, Hibegi target Sidani, Queen Tokjari. Though I may mention here again the objective of this program very shortly. That's for your understanding only. Number one is to acclimatize the teaching community and students of the different dimensions of peace and non-violence. Laikhidraba Sinmi Amagi Yauna FCI gi lever singi kushuman naronda lauthok lamba Matai Enterprises ki mathakta akanba action lokhat kadavni haina KFNPD Levers Welfare Association gi BP Thaimai Madima Kabuina Fongdarakli. Ngasi Manipur Press Club ta pangthokpa paugi mifam amada wafamasi fongdokhibani. Association gi member kayasu saruk yakiba paugi mifam aduda BP Thamai Maniva Kabuina makha taraduna FCI Koirengai FCI Churibam amadi FCI Railhead ki handling lever contractor sing asi Mathai Enterprises ki makhada leiba lever singna taubani. Hairiba mafam sing asida thabak suriba sinmi singi khushuman asi hairiba enterprises asina pibani adubu handak Juribam da leiba handling lever contractor singi tha tara taruki paisa naronda lauthok lambani masida laibak thiba thodok amada laikhidraba Juribam dibongdagi TS Priyo Kumar Kauba mioi amagi mamingsu yauduna sikraba mioi asi hingat handuna tha tara taruki senfam lona lauthok lamba asida yaurambani. Thaudok asi association na hakchin na lawbaga loinana Juribam gi depot manager na hiram asida akan mamiting changbiu lakliva December ani faubada hairiba Mathai Enterprises ki mathakta matik chava action lokhat piu loinana blacklist tobiu hairiba matam asi faubagi manungda action lokhat travadi association na akan bakhongjang kya changshingani haiki. Handling contractor asina dukan phamba kaya auto driver kaya gi mingda FCI dagi bill kai thukli hingnabagi lamben da sauna singnarak riba Mathai Enterprises pu blacklist tawbaga loinana aranba asida singnarak riba FCI official sing miyam khangna suspend tawdabani karigumba lagliba tang ani fawbada thabak sing asi pangthok tarabadi mathangi numit tadi KPD level welfare association na makhan kayagi khongjang changsingani. Chayol khudingi ningthaukawa amadi irai numit khudingi mafam hongduna phamba mau kaitel ngasi Imphal East ki Porompa Thawan Thabalaikai da leiba Unemployed Youth Learners Association gi ground da phangkhre maudagi purakpa hai lei amadi banamasing yauna anau apensing miyamna mahausagum pamna leinaki Thoram aduga mari leinana UYLA Joint Secretary Hizam Prem Kumarna mau kaithel asina lamdam asida leiminariba Kanglup singi marakta nungshinaba amadi machil manau oibagi mari adu hena nakshinaba ngamhalle makhatana association asina mau kaithel gi thoramda adumak chogatkani haiki Singda Leriba, Chino Singoiba, Kamaitaro, Kariguma Karadi, Toning Bado, Akoingasigi, Mao Imphal Court Committee, Quaita Madugi, information people of Golan and Aquana Angamba, Mateng Habataring Assistance minus in the Nongai, of course Angamba Takta, Aqua level, the Honori, some aside from the morning, first morning the Gina, Aqua till Makoy Lloyd Republic, Angamba Takta, Association by Angam Tak Honagani. Mao Women Vendor gi President Kapeni na ngasi gi lengak asina Mao kaithel gi chap chaba mafam ama sinbiu hongdok hongjel tawduna kaithel phamba asina khudong chadaba kaya mayok na hale haiki Mao vendor khoisi nungsiye moi gi awabasi khangbidradi yadre heradi hojik paleba government asina akhoi gi awabasi khangbire haraga athuba matamda akhoi bu market seat amadi Tuna settlement ama piba haibasi ekoi pame haibasi government dasu adoga hojik ekoi ge lagliba ichil inau mayam dasu aina request tawjari Imphal West ki Malom Tulihal Makhada leiba Brilliant School gi annual day ngasi school asigi campus ta pangthokre Thoram aduda MPTC gi Assistant Director Dr. Akoizam Daljit Amjogi President Bijoy Kaksing Tabam Amadi RIMS ki ENT Department ki Professor Dr. TS Sudhiranjan Chu Sarukyaki Annual meet aduga marilenana school asigi principal ay Sonamanina school haiba asi mahairoi singda leiriba talent sing adu thidoktuna tungi punsida mai pakpa ma oihannaba hotnaba adubuni
Mahairoi-singgi nungda lairiba talent adu khanglaba tungda talent adubu saugatpa haibagi school-gi mathauni Mahairoi-singna tunggi yumbi oirakadaba maramna matik ama citizen ama oihannaba haibasi school amagi tawfadraba thodang amani haiki Tongan ba field da angang singigi talent laiba masagi passion laiba mayam yawbunina school lai khoi gi mathodi hariba angang singdugi talent si kadai de laige haibadu school na yari gai khoi gi school na leisure resource khara je sijna jaraga angang singigi talent se koina thidokpiba matungda hariba talent tu groom tobiba koina Imphal West District ki manung chanba thangmaiban sinam lekai da leiba Sinyam Nodia Upper Primary School gi founder Laikhidraba Sinyam Nodia Chan Singh gi chamaga mapan suba mapok kumon gi palan thoram ngasi school asigi mayai loisangda Thomi Singna sinduna pangthokre Laikhidraba gi photo da miyamna haikat lekat tamduna ikai khumnaba utpagaloinana palan thoram mapung moiba saktam oike thoram aduda saruk yakiba singna Laikhidraba Sinyam Nodia Chan Singh thangmaiban Praja nungshijaba khakta natana mahai masing mapumphana haihanba pamjaramba miyoi amani haina singthaki Paugi marakthana tenma break amamuk longminasi Smart Tutorial Center revision course for class 10 and 12 will start from 9th December and foundation course will start from 13th December. Run by well-trained and experienced board and council teachers. Concession for ex-smart students. Transport facilities and separate hostel for boys and girls available. For details, please contact Smart Tutorial Center, Singzamai Supermarket, Radhesham Shopping Complex. Contact number 8730-999-192. Private Sports Academy Guwahati na All Manipur Football Association gi makhada Khuman Lampakta lakliba December tang 8 tagi 13 fauba training cum trial selection pangthok jaragani 2020 session gi oina class 3 dagi 8 fauba gi manungda leiba singna fazana sanana bagi damak amadi lairik ningthina tamna bagi damak Private Sports Academy da lengsin birau Private Sports Academy Guwahati gi Manipur branch gi oina hariba sanaroi singa se logjagani loinana chahi tara nupal dagi kulhumdoi fauba gi professional football player kuntra logjagani thagi salary lising manga dagi kuntra fauba pigani akupa moral gidama contact tobiu 7005235638 natraga akhagi email abumcha542@gmail.com pakhong ama chalake chalune chahi amagi plan toge haradi phau pambi thabiyo okay chahi taragi plan toge haradi u pambi thabiyo chahi chamagi plan di ichabu afaba school da mahai tamhanbiyo icha kaina afaba school haidi lanai coaching tobugi awaba lehendaba school du da dum changnena coaching to honba mama mapa ga cha manana warak watembi ba gym aerobic dance football thangta mamang da 12 exam gi topper su puthokraba khwaidagi chawba nanba khwaidagi phaba school last ba khong kari school no Slopeland Public School khongjom chumabra chumme yam khangi ko yes only Slopeland Public School khongjom Break matungda makhataba pau pizare Sion Group of Healthcare na sinduna ngasi Khurai Lamlong Bazarda Sion Ayush Healthcare Center ama hangdokre lamdam asigi miyamda healthcare gi khudong chaba fanganaba pandamda center asi hangdokhibani hairi CPI Manipur State Council na sinduna hayeng ya school la laiba MDU ki hall da United Front sem kibagi humbudra nithoi lak suba ningsing mifam pangthok lagani haina CPI gi cherol amana hairi cherol aduna hai kumja lising amaga humbudra nifuga taret ki November kunda chingmi amadi tami singi luchingba sing yauba apunba mifam ama pangthok tuna United Front asi sem kibani hairakli Taramathoi Shuba Manipur Legislative Assembly gi Nipan Lakshuna Mifam Manipur gi Governor Dr. Nasma Heftulana Indian Constitution gi Article Chamaga Humudra Mari gi Makhada Prolog Taukre Ngarang nungtil Imphal East ki Khabam Longkhai gi North Point Higher Secondary School manakta leiba yum ama khangaudana mai chaklakpada Mantipurkri da leiba 9 sector AR na mai kanbada mateng pangkhre amaromda Imphal More lambi paringda khuding thavida bolero car amaga DI Tata amaga thengjinabagi thodokta miyoi khara asok apat nangkhre soklaba sing AR na first at P khre
Apunba body ama oiriba Naga National Council gi wakhada pangthokhiba mifamna Naga Nation gi apunba ama sagatnaba yauna warep ahum laukre. Kumza lisingani tara nipanda tensu kiyawa Bengali lon ngangba miyoi sing hatpagi maralda NIA na faraba alfagi lanmi anigi mathakta unlawful activities prevention eki makada charge thangat kre. Military Engineer Service ki pilot project ama oina Guwahati gi Narangi Military Station area da ahanba oina plastic weights MT 1.24 shinaduna lambi semagi thabak chathaba haukre. Hauzik amuk sanabagi pau fangbigani. Chaliba tha sigi tang tarama pandagi kungamari fauba Mangalore da pangthokiwa National Pro Muay Thai Championship 2019 da title belts phanglakraba lamdam asigi sanaroi asem tondonba yaima laishram amasung Jim Samjet Sarbam okpagi thoram ama ngasi Kangleipak Miss Martial Arts Club na sinduna singjamai chinga makhada leiba apunba fitness center da pangthokre makoibu okpagi thoram aduda Gamari Lainana, Kimakski head coach Oiriba Frank Nandaivam Nahai, Sanaroi Shingashina, Tawai Yauba, Hotna Zavana, Iramdam Asigi, Mai Puduna Laklivani, Neslangi Takta Natana, Internationalgi Takta, Sarukyanabagi the Maksem Sari, Lamdam Asigi Miam Nasu, Asigumba, Masana Asibu, Sogat Piu Haiki. अखोगी प्रो फाइटर्स मैम मणिपुर की अतई जय जगह काचिन कयनदिनसु टैलेंट लेबा यामना पोटेंशियल लेबा हाई पोटेंशियल लेबा मी क्या ले अदु मैम दो मैमना लोशन बे मोता पुथोपिरगा हेना प्रो फाइटर्स पुथोपदा सपोर्ट तोबियो सिमतंग कोई टोम टीवी की बाकी देगे मैसेज होइना तौजरी West Bengal gi Kolkata da chathakiba taramapan suba sub junior national gusu championship lisingani taramapanda saruk yakhiba Manipur gi sanaroi singna gold ahum silver medal ama lawngam kre. Ngasi ayuk phong kiba pauche singna kari kari maroiba pau yaukibage habado punamungtang khangminasi. Sangai Express UNLF ki hanagi chairman RK Megan bu taramna okre matam punamakta ireisa singidamak lepkani RK Megan subsidiary border pillar yungba thingkre Amit Shah gi Bartanda Manipur gi CSO sing yauraktre lamboi khunang khongge stool kuntraga taret tekre Pokna firm UNLF ki hanagi chairman RK Megan halakre miyam gi kholauna irei pakta halakpani maduna lamdrabadi khangu thakta mangkhiramba yai Megan CA Bilda Manipur ki close ama hamna ba Dr. Ranjanna Parliamenta pukhatkre Istol kuntra rom ningkai kre Naharol gi thodang UNLF ki former chairman Megan Imphal da thunglore punsi gi aroiba miku phawba miyam ga loina na thabak tawgani RK Megan Ministry of Shipping na Loktak Inland Waterway Improvement Project ki lupa crore kungamanga ga lak yankhi ginipan ayaba pikre Mioi bana environment ta singnarubadagi mahusagi oiba khudongthiba kaya mayoknari Education Minister Indigenous people ngak senana ba cruise ama hamna ba parliament ta taksinkre Patient laikidabadagi irang thokre Huyen Lanpao CAB Union Home Minister na mifam kokre Nefi Menpek amadi Manipur Political Party ayamba invite lakte hainari Border Pillar 82 amasung 83 gi marakta subsidiary pillar taraga manga yungna ba honarambadagi thingkre ngasi pangthokudoriba mifamda miyamna saruk yabiu kokomi RK Megan Imphal da yaurakibada miyamna taramna okre Assam Rifles na Bikram amasung Diwan hakibagi case ki closure report ayaba pikiba order chanahan kidre Ichel Express Nimphu Suba State Level Science Mate amadi Environment Competition hogdokre malem asi mioi ba khaki natte lengli paliba jiba khudingmakini technology yaudrabadi mioi bana hingba yarakre TS Radesha CAB hogdoklamba Congress na miyam da hu council loidabani bijoy kumjali sing aniga taraga mari gi matungda atoppa leibak tagi sanglakpa foreigner sing CAB gi kanaba fangloi Sana Laibak, RK Sanayama, Irecha Singna Pikiba Nungsiba, Tajaba Kaidong Dalaika Tahaloy. Indo-Myanmar border da Lamkhagi Wathok, Laibak Laglingaida, Lone Pillar Yunanaba Survey Tauramle. CAB Mathang Seolda Union Cabinet ta Putoklaba Yai Source. Loktak Inle Waterway Ministry na crore kungamanga Lakyang Hegani Pan Pirakle. Sangomda Poyam Taubidanaba Apil Torakli. Iray Park.
sayatnaduna lairiba border pillar number 82 dagina 83 fawbada subsidiary pillar yungnanaba hotnabada miyamna thingkhre aikhoi masel punna lepminarbadi leibaki apunbagi saktamda natana punna hingminnarakpa adu thugaiba ngamloi megen Loktak Inland Waterway gi lupa crore kungamanga kaithorakle Aroibada maroiba pau amukana pizari Kokomina kaukhiba miyamgi oiba mifam chathari mifam aduna warep kharadi soidana lawgadori Union Home Minister gi wakhalonda Territorial Council ama piningbagi wakhalon ama leibagum tahawi maram aduna aikoina makhatana chekshinba mathau tari haina Kokomi gi coordinator Sunil Karam na haikre Juri pam lasing pambi thabada chunaba mafam ama oire Manipur Khadi and Industry Board na thakiba lasing pambi sing ngasidi mapal satpa haure Amadi lamdam asida nong khajikhtang tabada ising ichaugi awaba mayoknariba asi water conservation gi niyam mapum fana leitabanani haina Manipur University gi hanagi Vice Chancellor Professor S Nandakumar na haikre Hojiki oinadi Times of Manipur nungthilgi pau matang asida loshinjare mideng tabiriba singbo amukana khurumjari